ngasi lebak pokpa numit wargi numit yangkai mangani sukri ngarang ningthokaba numit western Ukraine city da Russian missile mari kapsinduna miyoi mari sikre amadi tramathoi sokle Lviv ki mayor na Kremlin bu genocide maral sikre Andriy Sedobina Ukraine da safe natraga unsafe area haina mafam amatasu leitre hairi ngasi aikhoina uribasi genocide ni masi landaba singna maral leijitraba micham praja singbu hatok nimbagi thodongni mahakna sumna suhaiki aikhoigi sahar amadi khungang punamak phibam simakta irakna duna leirabani Russia na military da target tawribani haiduna mandegi angan bada long range air strike kaya chathaki attack sing si lakliba numit kharani sida Moscow na nongpok amadi industrial Donbas region da chatharakani khanringai kanda lakibani Sedobina haiki rocket singdugi manungdagi amadi Lviv ta garage amada amadi tire repair workshop amada taduna miyoi marigi yabi thawai mangkhre aduga ahan ani amadi angang amaga konana miyoi ahum yamna sathina sokkhre attack asida thangnabada leipa school amadagi window sing paithor ki hairi pau amana susumna hairi last week ta Ukraine gi missile na hit tobadagi Russia gi warship Moskva mai chakhi amadi yamna sathina sokpadagi kanba ngamdana Black Sea da mikup kharagi tungda lukre hairi former British Army soldier amagi nupi Russian Army na Mariupol city da capture tawkhibadu international rules ki tungina prisoner of war ki thakta captors singna treat tobina bahaijakre Ukraine da British fighter ani Russian force na capture tobagi pau Russian state TV da lakhre aduga Ukraine ki authority na fajinduna thamliba pro Russian politician amaga maut sinnabagi wa hairakre Russia da foreign companies singi operation suspend tawkhiba natraga Russia gi market thabagi warep lawkhibana maram oiraga Russia gi capital da miyoi lakh ani gi job loss oibagi risk leire haina Moscow gi mayor Sergei Sobyanin na hairakre Sobyanin na magi blog ta sumna su irakhi madudi Moscow authorities na job loss oikraba mi singda training piba amadi temporary and socially important works piduna support togani hairi ngarang ningthokapagi numidang chuppa Ukraine gi mafam punamakta punbada 315 Ukrainian targets ta Iskander missile na attack tawduna armed and military equipments depot mari thugaikre amadi plane ahum amadi drone trahum doisu kapthakre adubu claim singsibu amattasu independently verified tawdri haina hairi Zelensky na Emmanuel Macron bu Ukraine visit tawduna Russian forces na mana use tawbada pamjadaba term genocide ki evidence sengbinabagi damak invite tawkhre Ukraine territory gi nongpok thangba saruk thaduna Russian war loisenbagi apamba leite haina Zelensky na statement amada phongdorakre aduna thengnari balan asimatam sangna thengnabagi mami tari regional governor na ngasigi oina missile attack ta arik pada miyoi taruk sire amadi miyoi Nepal Ukraine gi Lviv city da sokle haina phongdorakli ngasigi oina langi paudam matang sida loijare